Santos Pukanna Themli, Tay Mamana Basing du Susatri, Makoy Suyaw na Santos Pukanna Themli. Som the season na mga laybida, Bema, Potana Batoro, Abo, Nakoy Gata Pigilao. Asum na nung dangi chak chabaloy na duna, Santos ki kadu tam na lai. Season na haidai, Jango, Asigi pada asang bakali bakase, Nakoy gini. Season suka du taklam laga tokre. Tanja du da Santos na haidai. Ay di haisini ko, kokshi jakini haisini. Wadu mga laybinas tat oklai. Kadaw ba siya doy no, hausiti ay lasidi. Ha? Nupa anido fuk haugatli. Stagar na haidai. Kayo no kang ditawrise, ako'y sungaw dore. Sini da hailay ako'y na haibawasi na yam tazadre. Siyaw radi mga laybi nang natokpataw sa horo he. Nupa anido kado da gitokre. Asum na matam kara haukre. Santos su yaningda luhong baloy kre. Sagar gi yumdani, Tabalay machagi kada changagtuna, Sagar da asum na wahag dorai. Achaw ba? Sagar nokfektong na kumlai. Ima, kay dorage. Ngasidi, ima aseng mawa makhang bapami. Kari aseng mawa no ima. Ima na hana suhay kre, nang luhong bagi matam chare. Adubu, nang ngasisune, kang sinadana adum lay thokli. Masida ima na karam na penthok na nungay na laygani. Ima, madugi oirabadi to ose. Tuwagpa yaroy ne, kay maranggi nang nawapam sinatay ribano. Natay bagi wanate ima, yung pandradi hingba yadabra. Adudi nang na yung palo yadabagi maramdo, ima buso kangalo. Natraga na, ichana nung shijariba mahak na ichabo miray rabo. Ima, adugi nate hayba, ay tabam tataw kige. Madugi oiradi kashuwani ngay oidena. Nang papung na tanamliba property mayam se, kaido na charasu, suron kaya loiraroy ne. Imagidi na chinanawani kaktani. Sagay gidar, samas hayba masulay bani ne. Samas ki chatnabi, miyoy bagi lonchat, ani sidagi na thayraba dubune, angaw bahari se. Masibu nang kari ki kauri bano chawba. Ima, nachaloy na kange. Adubo ay matam karadilay kige. Samasdagisu ay kaidong nung dana thaydo na chaloy. Pare, adubo nang nakauroy daba manane, hawkiba matam haibase, amuk halau yadabani ko. Asi hairaga tabalay thokre, Sagar shu mitsnada kol tawrei, adubo pairakte. Amuka sa tawshili, handakti misna kol paikhalai. Hello, thoy, kaidawrige? Tumlagi tawrambane. Oh, adudi ay ngasi wa khara haige yabro yadabro. Hoy, yaye, kaywano. Thoy, mahausagam ibani nushina na wari sabado, kanam kana phangdoino. Nangse yam honge. Ahong banay ba matamgi khongchatta, pumnamak hongki batabane. Hongde, mahausagi khongchatti, hong balaite. Mera thama jatkrasu, mera thama dumaklai. Adubu, ay thoy di hongkre. Inakta dalahaninge. Nangi maithong tabu yengzeraga, awaba pumba pothazariba angaw bay ki thamoise. Ngasidi pothafamsu laitre. Masidabu, ay gipunsida karamba anawba fabalakani. Kaidawre tumi lairadi, ay giwahay singse, angaw bagi chorol oiradra. Mikup amata, nangi wakal khan ganu hay basu yade. Ay githamoise, yamlam helabra thoy. Wahay singsi tabada, Misna thamoy puba yadre. Sagar bunung shidabadi natte, samas ki minok may shaki bana, pumna magnatay na bahona bani. Dada, ay buhay na may chak hapirano. Matung da asum na matam chata na phone su tawbirakano. Maramdi. Maramay babu, ay chelo rabane. Sagar na sound na hayrai. Tabal jong mada pakang na laysabi ki kuzeng pari dudi. Adu waradi, Khuzeng parubi nupi singdudi loina chelubi tarene. Aduga nupa singduna nupi thiba loina oidawri ne. Thoy, nang nasagi da khale. Aina nangbu nuksibase nangna khangbidrise kaigino. Misna kapladuna asumna hairai. Nuksibino, ay masunu nuksibino. Dadana ay manuksibaduna, ay na hena wari bane. Ay manuksibinano,
Ai yam ware. Ai ke wabase henmankre. Thoi, adum na kapkano. Nang na kapase ai khangma ngamde. Ngasi aina khongdarak lebase nangi damaktane. Thoi, mapokse nangine. Wahai singdu Misna taba ngamdraduna phone kakre. Misna thamoy shokna kapli. Asam thawana bagi damaktaro. Ai mo tay bang miway no pokhan birise. Hey Iswar, nang ay buon pa pentre bro. Ay hingba pamdre. Ay sininge. Sagar su Misna da call hanjin toksili. Adubu paibirakadaba mana paibidrabada pumnamak aremba tare. Sagar pairiba phone do phamungda fatlang shili. Mabukningda asumna khali. Thoi, nangay gini, ay tagi. Asumna matam khara hawkre. Sagar su magi thabak amagi Imphal thadokre. Tha ahumgi matungni ayuk ki pung 8 tarakpa adwaida lai mayam phingna machaba kaukawduna changlai. Bam! Misna su kawribadu taraduna mangolda tholai. Ima, adyam bakhana kawridubu kaidawba yaurage? Hai, laune nangbo. Kaidawrage haibane ima? Thoibido masaka na ngamlaktaduna ahingda hospital da pukhatki haine. Inamabo, karamba hospital dano khangbro imabo. Sijadane haine, nangsune khara satpiruso. Misna mamana haibagi matung ina matam khara thoibigi seba tawnaba hospital da laikre. Asomda Sagar shu mayumda amuk laire. Numittu Santosh Sagar gi yumda law dana changlai. Kana laige? Sweetie imungdagi pakhatna chenthorai. Kaidawrage da Santosh? Kaida bom pokhai horage adyam phingiduna? Hai, bom pokhai de. Noigi nupina yabidabado kai chakra. Tamodi mathakta magi kada lairangani. Ado kaidawrage haibane? Santosh hangliba wahangdugi pakhum piramdana mathakta prap kakhalai. Masadu fingmanduna stair duda amuk tushili. Onthage tawbadagi lairiba railing duda makhuna amuk yali. Santosh nabaga khangde fuk haugatli machindasu asumna soli. Nabide sukna hai nabide. Santosh Sagar gi kada changlai. Sagar magazine ama paduna lairami. Magazine du Santosh na sat lauraga hairai. Yam phabaga saradana law. Santosh Sagar gi makhut paiduna makhada chingduna purai. Sagar wa amata haiba nangde. Sumang hek yaurakpada Santosh Sagar gi makhut tu pairaga thabal chongba haurai. Machindasu thabal gi music tu soli. Sagar na hairai. Amta ngai khose nang adu am harauri to kaigino. Huran ba ai khangandabi huran dana thabaka tawradana ai khangloi khanbro. Kaino bai ai bongta bap ta haluda. Bai nang UPSC exam crack tawrabane. Adugira nangna nanap joba phau kaw gai harauri do. Bai ai ngasai na khangle. Asumna paudu mathang taraduna Sagar gi makhura sing marimata sing loina lai. Yumdu irang langi. Adubu aduk nungai ba mikuptu Sagar di nungai fam khangdre. Asumna numittu haukraduna mathangi numittu Levak Lai TV News ki mi khara laktuna Sagar bu interview lawi. Asumna numittu su adumak harau nungai kaya ga loina na haukre. Somda thoibi su na ba pharaduna doctor na discharge tawba yarani haiduna mayamdu yum hanana baloi sili. Adubu Misna di khara mangjong na chatlam lagi haiduna mayum dalai. Awabagi masakni mana paking hek yorakpada khambasu changsilai. Misna ihai na de adubu udaba saraduna adumak tumina lay. Khambana hanglai. Misna natro. Misna kari sukhum de. Ay bulana lawigano. Ay wapam khara singduk sage. Ay ngondagi kaya mo pamlige. Ay gibunsibusu nangna lekha tahanbire. Ay ginuksibusu nangna manghanbire. Lanjadrabi thamoise nangna machetana thugaibire. Pumna makse lotsinduna ngasi phawba tumina lairise kaigino nang khangbra. Mensinduna thamliba jinbalse hek lengakpa mikupta napunsido kakhatpa ngamdaba komda puthagani khango. Tanjaduda Misna amadi khambagi manakta gari ama khamduna yamna masanan nupa ama ani du tamna changlai.
Thôi. Tunglom dagi kaurap pa khonjel ni Misna fat lay thoi. Sagar na hang lai kanano ma de. Misna khompham khangda Sagar da tingak yengduna lay. Sagar haifet jingna basu fawi. Khamba na hang lai. Nang di kanano? Ay na hana hang bane nang khambaro. Mane ay khamba ne. Oh, khamba. Ay nang ga unaning dana layram bane. Ngasidi matang yam chare. Ay se kanano haiba masakta ko haibro. Ay ga personal oina nungay na daba karagi ay nangwanda ko taningde. Khamba yam usita na hairei. Ay ga nangga kay maram ginungay na daba layge. Sagar khamba gi furit collar do supay pay do na chingsili. Aduga asum na hairei. Ay ginuksi babu mamalay na lawbagi. Haujik so nangbu mapamasida hat pangami. Adubu ay madu tawroy. Nang gumapang daba minate kangabra. Matungda lambi sorokta nupi angang diyet kano kangedana. Chalo, imang da kuina ray kano ay fata bang amoy.